अहानबदा ngasi maruiba pausing pijari Marifurak suba nupila ningsing thora Manipur gi wangma yauna mafam kyada paksana pangthokre Manipurda nisa sizinabagi chang khanghodana wangkhalakliba si thinghonanaba ahum suba nupilan ama mathau tarakle haina Chief Minister N Birena haikre CAB pass taukraba matung North East ki state singda CAB gi mayokta miyam gi khongjang sangsinba leptri Assam amasung Tripura da hojik miyam na hingsa yauna akanba khongjang sangsili Fazin kiba MSU ki thomi sing thadorok trabadi aikhoi su phaviro haina mahiroi nupi sing na police station mamangda famjin kre Amadi CAB gi mayokta manpack na makha taba khongjang sangsinaba ferep lokre hangsit review meeting pangthokna na ba lemna kre Kurumjari Times of Manipur gi numidang pau mieng tabiru punamapu ARUNBALA taram nokchori ngasigi maruiba pausing miyamda sandokna pijari Manipurda nisa sijinabagi chang khanghodana wangkhalakliba asigi thinghonana ba ahum nupi lan ama mathau tarakle haina Chief Minister N Birena haikre Manipur lengak na sinduna ngasi nupilan Memorial Complex da pangthokiba Marifurak suba nupilan ningsing numit ki thoramda athoiba mithunglengi warol piraduna Manipur gi Chief Minister na makha taraduna Manipur gi puari oiduna lehoraba ahanba amadi ani suba nupilana miyam da pikhiba paujel adu grassroots yauna khanghanduna nupilan gi artha khangna ningsing numit asi hena sauna pangthokna ba hona se lamdam asigi ima singna thengna khiba lan aduna miyam da piba paujel adu tungi miyam da hena khanghanna ba hona bada ngasigi numit asina na mateng oigani mahakna hai malem gi nupi singa yengnabada Manipur gi nupi singna hiram kyada mangjing thaduna chatli hojik pali balengak asina su Manipur da nupi singi thak hena wangna thamna bagi damak tongan ba thabak thorom kaya paikhatuna lakli haiki matam time passing gi nataba e function nama leine nga phama karoga leikhra kala ma tawdu nataba masigi meaning lehenba masigi message mayam se grassroots yahunba then only if we society say the nationalism gi hankalakani nationalism hankalakandani if we afava society mai koi da lakadurs mipung khuding da magi majati gi nungsiba maramdam gi nungsibudu wakhal du sangrakandani ekoi da afava samaj afava state afava leibak ama oirakaduri bise India government kayam yamna nupi singu nungsi nupi singu bebar doge haibado madugi president government singna pi ki statement do maduna sapsaraba khudam amani koi Thauromapu oikiba Deputy Chief Minister Y Joy Kumar na lamdam asigi ima singna loramba thodang sing adu ngasigi mirol na kaufam thokte makoi gi thauna lingjel amadi apunbagi thauna adu ngasigi nupi oibi singda su cheli haiba yauna haukiba nupi langi thodok singbu nahongna na ningsingki Sumai tong nupi miyam logiba adugumagi thongdang do kaungdan ba haina adu ngasi iskum numit sida koi thona parbi imasing aduga pinga madu koi amona ningsing si amona moida sadanjali pneli katsi aduga moina kathokiba aduga moina kano to pneli baki damukta khangiba miyam ga khanbado akoi ningsing ga akoi su mokoi gi mataw tamjarga koi miyam gi damakta ya kana ba koi Thauromaduga mari leinana Chief Minister na luchingduna nupilan gi khubamda miyam na haikat laikat tamduna ikai khumnaba utki tongan ba association singi lelaroi singna chanaba nupilan gi lela utki amadi thaurom adugi mangoinana nupilan ningsing lamjensu pangthoki
Manipur gi mafam kayada pangthoknabagum marifu suba nupi langi thauram ngasi North East India Development Party NEIDP nasu sinduna tera sapam leirakta laiba party sigi office ta pangthokre ngasi gi thauram aduda party gi mioi kyana kumja lising amaga chamapan mari amadi lising amaga chamapan kunthraga mapan gi nupi landa laikhidraba thauna pharabi ima singi photo da haikat laikat tamduna ikai khumnaba utki pangthokiba thauram aduga mari lainana NEIDP Manipur State ki President Dr. NG Bijoyna Manipur ki puwari da mutnai dana lehoragadaba Inglising amaga chamapan mari amasung Inglising amaga chamapan kuntraga mapan gi nupi lan anida lamdam asigi nupi singna leiba ki damak lokhiba thodang adu nahongnana ningsing hale kunai ama afaba maikaida purakna naba honabada nupi singi achoba thodang lei habasi khanduna aikhoina nupi oibi singbu ngak senbiba mathautai amaromda nupi oibi singnasu kunai da makhoi gi thodang chawi habasi kaudana thabak tauba tangai fade haiki asigumba nupi aikoigi samajgi Manipur da makoigi role ningsing bayai aikoina se hiram khudimakta nupi gi ngasi maksu KF ki tore CAB ki tore al framework agreement ki tore nupi singna mayong yaba makoina mamang thaba masi aikoigi maitei jati da nupi singi role asi aikoina kaidungina su kobam thokte prithvi gi manungda nupi khaktagi kaithen leiba haibase Manipur Kaktadani have a say, Chok Children Lady Bani, and a Sigumbo Afam Tamjaraga, my Dumba, Lake Hidraba, in my Ben Mayam Punamaktubu, Ningsing Zabadu, Nasi, Queen of Pongdok. All Manipur Nupi Marup, Manipur Nupi Kaitel Marup, Quarman Kaitel, Amadi Roadside Street Vendor Welfare Association, Napuna Sinduna, Imfalgi Temporary Market, Ima Kaitelda, Marifusuba, Nupi Landing Sing Thoram Pangtokre, Thoramaduda, Tonganba, Nupi Lufsingi, Luching Basing, Amade Miyamna, Lake Hidrabi, Tona Prabi Imasingi Mofam, da Hika Leka Tamduna Ikai Kumnaba Utke, Palan Thoram Aduga, Mari Lainana, All Manipur Nupi Maruki President M. Sakina, Paumi Singda Fongdokibda, Puarigi Tankak Aduda, Lamdamasida, Kusemgi Chak Tamba Toktuna, Ha Kar Launaraba Matam da Lamdam Asigi Nupi Singna, Hongaruba Togduna, Hokiba, Ihoduna, Nupi Singi, Tona Adu, Mayak Sengna Takli, Adubu, Kunaida, Nupi Singna, Choba Togdang, Laurabasu, Ngasidi, Lamdam Asida, Punsi Asi Kadai Foba Safarabage Habasu, Nupi. Achoba wahang ama adumak oiri nupi angangin mathakta sathariba namja namtheknabagi thawong kaya asina nupi singda karamba miengda yenglibage haibasi neinaba matam oire maram aduna makhoigi punsibu hena masak khangbaga loinana ngak senbiba mathoktai haiki maru oiba thimdi ekoi nupi sing asidaida miyot minai kaya laiba adagi angang sing sidaida tongan ba makhalgi akoi si miyoiba ama oina hingba matamda aduki matik khudong thiningai oiriba tanja se masidaida aikoina nupilan palola sidaida yumpham oira kan sidaida aikoi tongan ba isu kaya sidaida aikoi chap chana mayok nanaba aikoi tangdu laitaba punsi mada hingba ngamnanabagi khongjang kaya du daida matamamada ima singna lauramba thauna lingjen thaudang ado adumaina aikoi ngasisu Manipur da chap chana aikoigi ima sing adugi tunginjaraga aikoi Manipur da chap chaba tangdu laitaba punsi mada hingnanabagi damakta aikoi lanthengnagani haiba wafam aduni aikoi ngasi thamjari Marifurak Suba Nupi Landing Sing Thoram ngasi Kaisampat laiba Yumjau Lairembi Community Hall su pangthokre Amkil Kanglamai Poirei Leimarol Kuwa Amova Nupi Samas Tami Chingmi Mepwak Chitua amasung Wokna Punna Sinduna Pangthokiba Thoram aduga mari lainana Kokomigi Assistant Coordinator Oiriba Jitendra Ningombana Phongdorakpada matam aduda ningthau amadi British ke mayokta Ima Evel Singna Yumda Laisinbagi mahutta lamdam asigi aruba tanja ama lakpa matamda laibaki damakta songthoktaba yade haina thoklakiba Ima Evel Singi thona adu ngasigi inkhalakliba anouba mirul asina matung inba mathautai khanbadagi thoram asi chinjabani haiki Mamangai matamada akoi ahanba nupilan haina khangnegiba 1904 do madu nataba 1939 degi horaga haitare
मदुदगी अखोगी मतमदुदा लेरंबा ब्रिटिश सिंगी अखोगी अहेनबा अखोगी लो याम सेमजलकपा अदुगा मतमदुदा निंगथौक सिंगी एगी अकनबा अखोगी कनो मयाम अमना मणिपुरी मियाम सिंगदा मणिपुर की प्रजा मयाम सिंगदा पीखिबा अवाबा से थिंग मयाम सिंगदो अदुगा लोइना अदुगी मायोक्ता मणिपुर की मियाम सिंग मरु ओइना इमा सिंगना यामना कनबा अखोगी सेफु सेथिंग पीखिबा हाइदारे अदो ब्रिटिश की अदुगुम्बा कनो इतिहास सु पुवार दिसु यावबनी ngasi gi asumana khoi khangner nupilan se Nakal Amaromda Jitrendra Makhatana Hai Hosik Inner Line Permit System Assistant Halagani Hai Bage Nungaiba Labasu Citizenship Amendment Bill na Soklaroi Haibasu Ing Sok Lisingamaga Chanipan Humdraga Humdoida Protection of Manipur People Bill da Yaukiba Content Sing Adu Yaurabra Haiba Adu Kangba Matautai Maramasina ILP Chanarabasu Tumina Laitok Piganu Manungda Kari Kari Yauribage Haiba Adu Ngasigi Laingak na Atuba Matamda Kanghan Birakani Haibagi Tajabalai Haiki हौजी आईएलबी में चने हाइरग सो खोइन नुआइन ले तोपदि यादे मदुगे मनुंग यावरिबा सनकद मागी नियम नीति मयाम सिंगदो यामना अतुबा मतमदा मणिपुर लेंगांगना सुजो सोजनु तौबिरकनी हाइबगी थाजबा कोई मियाम मणिपुर मियाम द थमजेदुना मणिपुर लेंगांगना सुगुम्बा मागी मथौता मागी कनो मयाम सिंगदो रूल एंड रेगुलेशन मदु यावगद कंटेन मयाम सिंगदो अतुबा मतमदा अखोगी कनो तौरि हाइरगा अखोगी ngaklu oiba yaba indigenous people sing ilong missing bokoi kanba yaba amadi singtam animak tuna inclusive oiba mongda amana amu yanagada bama atu matam CMB ne nabagdamakta masi su matang sitan sida haijige asigma nu pilala se male masida yamna tangna thok amukta thoki de nu pilani masina maram moireraga hauki nu pilan mun singjaduna ngasi mirolna program fangsal kaya pangthokuna saruk yajaba haibasi leisu katuna thorum kaya tawjaba haibase akhoigi tawham thokpa thodangni loinana masida khoina nupilan bu ningsing dadwa taragadi akhoina akhoigi imai bel sinuma khangda mapa mapu khangda thaksi khasi naidba khunaya ma bi oigadoribani Maripu Suba Nupilan Ningsing Thoram Mayang Infal Anilongbidasu Pangtoki Women's Welfare Association Amadi All Manipur Democratic Women's Association Anina Pulaga Sinduna Pangtokiba Palan Thoram Aduda AMDWA gi President CA Sundari Women's Welfare Association gi President Y Sadana CWFI gi National Secretary Katimim Santa KSA gi President and Chetan Kuman Leiwaki Lamyan Bakanglof Mayang Infal gi President Ais Nehru Mayai Lambi Sports Academy gi President TS Bijo Yauna Masak Naiba Miwekyasu Sarugyaki Palan Thorom Adugi Manung Channa Kuman Ningthogi Kuvamdagi Anilongbi Fauba Ima Kayagi Lamjen Amasu Pangtoke Thorom Adu Pangtokpagi Matangda AMDWA gi Secretary A Asablana Haikibada Matam Amagi Ima Kayana Lokiba Thodang Adubu Ngasigi Mirolna Ikai Kumnaba Utpani Matamduda Thokiba Nupi Langi Ihoda Iramdamgi Ima Kayagi Thona Lingzen Utkibani Layoikraba Ima Kayagi Mafamda Ikai Kumnaba Utpa Amadi Ngasigi Mirolna Ningsingbani Haiki Marip sahi maripu sugare ba koigi nupilan pangthokibase hawukibase adubu ngasida laibo koi wahangdi ngasi aikoigi nupi singse ningkha tamba phangabra haiba wahanga mala eba aikoigi ningkha tamba gi kaino si kadai da leiri geba mafam amada salasu mafam amada salasu aikoi se ngasi su kari gumba khudong thiba mayam amana punsilaga lei haiba sisi gi mayok ta aikoina ngasi su lep leitana khongjing chingsili haiduna aikoi ngasi gi thauram sigi Punsinaraga Pangtona Bagita Kwiki Toramachip, Pangtoklam. Manipur People's Democratic Front MPDF Nasu Sindunanga se Marifurak Suba Nupilangi Thoram Sagolban Tera Tingbaizam Yambing Blaikai Laiba Party Asigi Maya Loisangda Pangtokre Haina Party Asina Thadropa Cherol Amana Hairi Pangtokiba Palan Thoramaduda MPDF ki President N Nodia Chana Luchingduna Party ki Thomi Singna Laikhidrabi Ima Singi photo da hikat laikat tamduna ikai khumnaba utke Makhatana Thoramadugi Matangda President N Nodia Sana British India ge Mayokta Matam adugi ima singna sangsin kiba khongjangda utkiba ima singi thona lingjen adu malem asina leiba makai arangba thawan michakun lengdana leiragani haina cherol asina makha tarakli pawgi marthan atenba break amatang lojari
Manipur की अहानबा अमदी अदोम की ख्वाइदगी पामजबा सैटेलाइट चैनल टाइम्स ऑफ मणिपुर TOMTV एयरटेल DTH की चैनल नंबर 646 ता फंगबिरगनी Traditional Healing Center adungai ipa ipu haktaktagi chanaraklaba maite hidakna layingjari iramdamda fangliba mana masing kaya sizinaduna side effect leitana layingjari hakchanggi mari suba saru sayang samba amadi singli lonsinaba khaktanatana hakchang fagatpa ngamdana leiba kaya fagalhan mangamba layingni ngasi maglengsin birau Traditional Healing Center National Game Village Road Lamfelpad 795004 contact number 9612558587 Break matungda mayamba mukahna taram lokchari MMRC and Unity Park hangabokna sinduna ngasi marifu suba nupilangi ningsing thoram Unity Park asigi mipun sangda pangthokre thoromaduda MMRC and Unity Park ki chairman Khundrakpam Menjor Mangang Zone 3 Thobal gi ZEO oiriba Arambam Anil Kumar Khangabok Jila Parishad ki hanagi member KS Kumari Khangabok Khulakpam Laikai dagi social worker KS Pujari amasung KS Runina presidium membership oina sarugya ke thoromadu ki saruk ama oina MMRC and Unity Park ta laiba nupi langi asaba murti da chairman Menjor Mangang na luchingduna miam na laisu katuna ikai khumnaba utke thorom aduga mari lainana MMRC and Unity Park ki chairman Khundrakpam Menjor Mangang na lamdam asigi nupi singi thona lingzen singthabagi loiba nairoi ningsing ba thoktingai matamdagi hauna lamdam asigi nupi singna marai baki damak kwangda kwangset laktuna singnarakpa khuding mayok naduna lakli haiki kayamuk thokraba hariba thodok wathok sing adudai Manipur gi ima ibel sing asina maira paibi amasung nupilan da pungoina yaukhiba ima sing aduna thengnarkhiba adugumba ima ibel sing adugi mafamda ikai khumnajaba amasung satanjali utpana katpoina ekhoina thoram si pangthok jabani Marifu suba nupilan numit ningsing thoram ngasi hairok part 3 samprathong maningda laiba ningol club hairok ke temporary office da pangthokre thoramadu da coalition against drug and alcohol kada Manipur ke president Hijam Priyakumar na chief guest ningol club hairok ki secretary general Sophia Khundong Bamna president amadi Laisram Ito senior citizen hairok na guest of honor oina mathangsit na thoramadu da sarugya ke thoram ki chief guest ki warol piraduna Hijam Priyakumar na haike lamdam asida thokliba thodok wathok sing asigi waroishin ama puraknanaba ahum suba nupilan ama mathau tarakle haike adugi matung ina akhoi nipa sing sigi khawai sing ji kannana bonar pu matam da matam adugi ima sing aduna haukiba akhoi 1904 gi ahan nupilan dune masi akhoi थेंगनदब यारक्तब तंजादुने बखै हारिबो मतम स्टेदा पृथ्वीगी लैमाइदा नुपी सिंगदुना हौ योगसे अतोप पृथ्वीगी मफम सिंगददि अखै नुपी सिंगसिगी मिकअप थोक्त्रिबो मतमने United Manipur Muslim Women Development Organization UMMWDO na sinduna mayang Imphal Bengal Community Hall da su ngasi marifu suba nupilan ningsing numit thoram pangthoke thoramadu da samas Manipur gi advisor su oribi social worker Riaz Budin Aribam UMGO gi president Anwari Nurjahan social worker MB Abdul Salam amadi social worker MD Rahimuddin na mathang sitna athoiba mithunglen thoromapu amadi akhanaba mithunglen sing oina sarugya ke Manipur gi mafam singda pangthoknabago marifu suba nupilan numit ningsing thoram ngasi Thobal district ki Thobal ningombam su pangthoke Thobal ningombam apunba nupi lufna NIYC, NYPC, NUYC, amadi SDC ningombam Thobalga khusam naduna ningombam sana kaithelda nupila ningsing thoram pangthoktuna matam adugi nupilanda thawaina pontha pikraba imasingi photo da miyamna laikatuna ikai khumnaba utke ngasigi thoram aduda Thobal College ke principal Okram Chaubadevi Thobal Municipal Council Ward number 11 ki councillor Hijam Jamuna Devi Thobal ningombam Mairapai gi secretary Thoibi amadi laikai gi ahal Yon Devina athoiba mithunglen sing oina sarugya ke thorom gi saruk ama oina ahal singbu ikai khumnaba utuna ningombom gi ahal oiraba singda ningtham khudol oina kambal sing khudol tamki amadi nupi lan ningsing lamjel amasu Thobal ningombom amadi tongan tongan ba mafam dagi ima singna sarugya duna pangthokhe Manipur gi mapan yauna lamdam asida ngasi pangthokliba
Marifu Suba Nupila Ningsing Thoram Republic Party of India A Manipur State Committee na susinduna Sagolban Tera Thingbaizam Laikai Labor Party asigi Mayai Loishangda Pangthokre Haina Party asina Thadorok Cherol Amana Hairi ngasi Pangthokiba Palan Thoram aduda Ahanba Amadi Ani Suba Nupilanda Laikhidraba Thauna Pharaba Ima Singi photo da Haikat Laikat Tambaga Loinana Minute Ani Tumina Leptuna Ikai Kumnaba Utki Thoram aduga Mari Lainana RPIA Manipur State Committee President Sapam Samungona Kunaigidamak matam adugi nupi singna laukiba thogdang adu ningsingba khakta natana aikoina nupi singbu ikai khumnaba loinana awangba thakta thambiba ngamdraba khunai adu kaidonungda santi lairoi haina cherol asina makhatana phongdorakli Jiribamda lairiba tongan ba imalup singna khusam naraga chahi khudingi pangthokpagum marifusuba nupilan ningsing numit ngasi Jiribam district ki jiri ima Maira Paibi complex ta pangthokre Laikhidraba ima sigi mafamda laikat tamba amadi nupilan ningsing lamjen gi makok mathang takraba ima singda mana mathum yanthokpana mapung oiba saktam oikhiba thorom aduda MFICL gi vice chairman K Sarat Kumar Singh AJMP gi president S Susila Devi SP Jiribam gi M Mubi Singh MPS Mar National Union Club gi president Benjamin Sakom Mayun Society Babupra Jiribam gi president K Ratan Singh Jimpal Jiribam gi president Aitsmema Devi Waset Jiribam gi president and Nivarani Devi Jimwak Jiribam gi president TS Zeni Devi Wok gi president Ais Thoibi Devi Amadi Amova gi president K Linthoi Devi na chief guest president Amadi presiding membership oiki Rajya Sabha Citizenship Amendment Bill CAB passed taukraba matung North East ki state singda CAB ki mayokta miyam gi khongjang sangsinba leptri Assam amasung Tripura da hojik miyam na hingsa yauna akanba khongjang sangsili hiram asigi matangda TOMTV gi akhanaba paudum ama ke fast taukraba matungda Assam gi ayamba mafamda army na flag march taukre center na Assam gi irang asidagi ngakthok chanaba paramilitary force ki troops lising mga amadi company kunmari thazilakre irang asi asum kansilak padagi ngarang numidang pung taruk makhaidagi akaknaba matam laitana curfew thadakre khosaunarba miyamna curfew thugaiduna thoraktuna Assam gi chief minister Sarbananda Sunwal gi Dibrugarhda leiriba yumda landaki adatasu natana curfew thadaraba tungda khosaunarba miyambu khudum chananaba honabada paramilitary force amadi police na blank fire kapsilekuna ngasi Guwahati amadi Assam gi atai district tarada internet service thingjin khre loinena national highway da gari kaya panduna leiri amasung train gi service su leptuna leiri amasung school college ban kaya taukre cameraman Utpal Barugaloina Hamanta Marangtem Times of Manipur Assam Rajya Sabha Citizenship Amendment Bill CAB passed taukraba matung North East ki state singda CAB gi mayokta miyam gi khongjang sangsin beleptre Assam amasung Tripura da hojik miyamna hingsa yauna akan khongjang kya sangshili Assam lengak na ngarang numidang pung 3:30 dagi ngasi ayuki pung 3:30 fawwa curfew lauktokraba matung ngasi su makatana curfew handokpagi wafam leitre curfew manungda miyam gi khongjang sangsin beleptre Ngarang numidang khongjang loisingna Guwahati da city bus ani private gari ani amadi crane ama mai thaki khoisaunarba miyamna Dibrugarhda leiba Assam gi chief minister Sarbananda Sonowal BJP gi MLA Prasanta Phukan amadi Guwahati gi lusingba Subhas Datta gi mayumda nunglang sinduna landaki madugi matung ikan kanadana Duliajan da leiba union minister Rameswar Tele gi mayumda su miyamna nung khakta natana petrol bomb yauna langsinduna landaki Guwahati gi Assam Secretariat mamangda miyamna khongjang sangsinbada police na tear gas amasung rubber bullet kapduna miyam adubu tankai maduda paumi ani yauna miyoi kya aso open nangki seirak asida miyam gi ehulaksinaba lenga ki maikedi gisu Assam da army gi kalam mga deploy tawkibata natana army na flag march satpagaloinena Assam gi district tarani toida internet service tingjin kray all Assam students union asu amasung atopa tongan ba ethnic organization kun mapan galoinena mafam kya da khongjang sangsilli Khongjang manungda highway thingbaga loinena lambi de tire amadi uwa kaya pasinduna mai thaki khongjang singasina maram oirega miyam gi mahausa gi punsida chauna kaiba piri bank post office yauna atai business establishment sing thonglon ki tongan ba North East frontier gi makha dalaiba train service kunma thoi lep ki baga loinena flight service sing cancel tawkrai serak asida IPS officer Basker Jyoti Mahantabu Assam gi DGP oina puhan krai
Hojik Fawbuda Assam da CAB gi mayokta khongjang changsin ba mahiro yauna mioi kuntra manga asopan nangkhre soklaba singadugi manungda Dibrugarh dagi kun manga yauri sairak asida Assam da miyamna CAB gi mayokta khongjang changsil aliba si Congress ki thawinsin ani haina BJP na maral sirakli Tripura da su miyam gi khongjang hanba leitre Congress party na CAB gi mayokta ngasi ayukta gi kaukiba pungkun marigi ban sathari ban nasi neso yauna students organization kya na sogatli lenga ki maikai digi su Army gi kalam ahum deploy tawkre Bharat ki Union Home Minister Amit Shah na Arunachal Pradesh The person you are speaking with has put Poki state singda CAB gi mayokta sangsilakli ba khongjang singa sida maramoiraga yaithokre Center gi maikai digi mari leneba singda Assam amasung Tripura gi hojik oiriba miyang gi khongjang asibu yengsinaba mari leneba authority singda pauktak pekre Amaromda Rajya Sabha da hojik CAB pass tawkraba matungda opposition gi maikai digi yamna kan yaningda ba wafam pukhalakpadagi akan ba debate chathari CAB Parliament pass tawkrabasu yaningda ba phongdoktuna AIULM amasung Muslim League na Supreme Court case file tawkre loinana AIUDM na su Supreme Court CAB gi mayokta case file tawnaba thorang lakhot pa hokre We the people of Assam are always in favor of every legal citizen of India who came to India even from Bangladesh, even up to 1971, 25th March. But after that, we are not ready to take a single immigrant from outside. It doesn't matter which religion he or she belongs to. Therefore, we are ready to accept everyone in Assam who has come to India on or before 1971, 25th March, but after that, no one will be allowed to enter this state of Assam, and to claim that they are the legal citizen of India. This is the message from Hojai Zilla District Sahitya Sabha, and until and unless this demand is fulfilled, we will be continuing our agitation on and on. That's all. Hojik aikoigi Assam Bureau Hemanta Moirangthem online de leiri Assam da hojik CAB gi matang da sangchiliba miyang gi khongjang adugi oirakliba fivam sing loinana state asigi law and order gi fivam da kari tawriba gi hemanta amtang paudam biro Hoy ARUNBALA ke pass tawkhaba matungda Assam gi ayamba mafamda armina flag march tawkhre center na Assam gi irang asidagi nathok janaba paramilitary force ki troops Liching Manga Amadi Company Kunari Hazilakre. Irang ate asum consider Pananga Nidam Kunter of Nitram Nadagi Apat Nabamatam Laitana Kafu Tadake. Hosan Raba Niamna Kafu Tugaidina Horakina Assam Chief Minister Sarbananda Sunwagi Dibrugarh Leriba Yum Amasun BJP MLA Singi Yumda Nanda Santi. Nganang Kafu Hadaraba in the Hosan Raba Miamna Kudum Janaba Honabata paramilitary or Somadi Police Blank Fire Kaya Tauba Taki. Asunda Blank Fire Tarapatagi protesters Kaya Asu upon Yauki. Protest Kansilakpa Nasi Assam Kumba Internet Harbi Singin Kare Amasun Guwahati GS Rota Electricity Singin Kare ARUNBALA. Aduga Hemanta Piva Masida Assam Laingaki Maikaidigi Makataba Karamba Tabak Sing local Palebage. How did Powder report in Matunina near Amasu of Blank Ada, Kapna Siri Haba Pau from the Adubu, Asimba, Kanganga, Hayang Kangagani. Narang the Hona professor Singi train Amasu National Highway in Tilanke, how did you left Iran Secretary. Nakal Amandana left the Secretary Bar, KFP Mayaka, Asu Amasu. Oriski upon the book na Hayang Guwahati, Labafil playground, Puntara Nitoy, Tara and Bati protest, the Talagani. Amasum Assam government na Tang Punitoy Pauba School Office Ban Nihaina, Lautorake. Audio Ulubarida, Blank Air Tauri, Makataba report, Anglaga, TOMTV, might be the exclusive report Niam that Handrake, ARUNBALA. Tagasari Hemanta Makataba Koi Marakadum Paulo Zurake. Hojik apaten break amatang luxury.
India gi ahanba amsung anisuba IBBF Fitness Miss India contest ta anira gold loduna Manipur gi mingsat purakrabi Joyceni Devi gi instruction makada hangdok serai Valentina Fitness Center nupi khaktagi oiba nupaga punna sanaminabagi nuaitaba koiba amata leiroidaba jimni Valentina Fitness Kaisampa Junction opposite Churachampur parking Mafam asida Zumba gym cardio na jingbagi sanaba khudongchaba su phangbigani Ayuk pung manga dagina numidang pung nipan phauba sanaba phangbaga loinana akopa marol gidamak Valentina Fitness Kaisampa Junction dagi khangbiba yagani Lengsin birau nupi khaktagi oiba gym Valentina Fitness Kaisampa Junction opposite Churachampur parking telephone number 9612058028 Baldev, a premier study circle, holiday special, day camp, class 1 to 8 starting 11 December 2019, timing 11 a.m. to 2:30 p.m. Foundation course for class 9 and 10, subjects science, social science and mathematics, starting 16 December 2019. Registration on or before 10th December 2019. Van service available. Maximum 20 students per class for class 9 and 10. For more details, please visit Baldev, Uripok Khoisnam Lekai, Imphal. Anau amadi nungai pa government ki thaba ma soina phangba yargani ICS coaching center na 100% job phangnaba gi damakta guarantee pidun lagli India ki oina sarkar ki thaba khwaidagi masing ena phangaleba ICS coaching center Imphal la sohanga ICS ki thoidoba officers sing di course amakha ki preparation tobiraga tongan ba department sing gi haibadi banking railway post office home teaching defense court haibu sing asida thabak line phangalagani ICS ki teaching method na minute mari nataga manga sangadaba question singbu second ahum nataga mari da solve to bangamale Imphal da leriba ICS coaching center da boarding ki khudong chabu thamjari For details please contact ICS coaching center Imphal Kasamthong Hodam Lairak Khurumjari Lamjingba finance na makal khudimaki gari sing haibadi 2 wheelers 4 wheelers commercial vehicles amadi commercial equipment singeba loan pisari Documents isang changdana amadi processing matam changdana yamna laiba mawongda loan phongbiragani amadi adom gi achin ba thu bagdamak mayamna wabiragano makal khudimaki gari ke asu bandan lawzare Christmas ke oiba khadaba offer su pisari akupa marol gidamakta lengsin birau Lamjingba finance Nagamapa Rims Road opposite Nityananda Temple natragana Lamjingba finance Uripok Hawam Diwan Lekai Ekoi gi phone number 6909959834 da contact tobiro Break ki matungda makhataba pau pizari CAB ki mayokta nesona kokhiba total shutdown gi khongjang da support tawgi damak MSU gi thomi sing fajan kiba adu yaningde laiba ki damak khongjang sangsiliba mahiroi singbu hanjin fabi daba oiragadi nupi mahiroi singbu su faviro haina MSU gi nupi thomi sing amadi volunteer singna ngasi Imphal West Police Station gi mayokna balambi gi matai da famjinduna khongjang sangsin kre khongjang loi sing adu police ki kangbuna mafam adu dagi Tanthokna ba honaki tungda khongjang sangsilibi mahiroi ahum khangalaga Imphal West ki SP ga unaduna wari sanabaduda SP gi maikei dagi hayeng chief minister ga unaduna apam da tathok tasin taunaba thodang laurage haibagi thajaba pirakpadagi khongjang adu handoki khongjang adu da saruk yakibi MSU Imphal West district ki vice president Nongpok nganbi paunamna mahiroi amadi miyamgi kholau tabagi mahutta irang howi haiduna yeknabagum ahing nungthil khangdana mahiroi sing phabigadaba lairabadi nupi mahiroi sing su faviro haidana khongjang sangsin bani haike kari damakta irang hori banu haidana satra singbu yeknabagum ayung ungthin nundang nai dage phabi base simaram chade sumaina sum nungti gi sumaina sum satra sing phabi do erabgadi ngasi manipur khunai da leiba satra mahiroi nupi obe koi chu phajan biro kari gi damakta phajan biribino tasengna ma akoina changjaliba ihausidi mukhoi gi saruk su yauri bane ba akoi khaki satra koi khara khadagi natte aduna ngasi paliba government na apang basibagum ILP pass tawre hairaga ke pass tawba yanabagi tamak tawbase tasingnamak yaningde karigi damakta lam khara khatani paliba asamna mai hauraga ngasi gi ILP pass tawre habi damakta lamdam da leiriba kaching koya da leiba singja kari damak thaban chong biriba no masi kari no haibase tasingnamak paliba government na mayek singno pigadamni Nakal amromda haukiba December gi tarik 8 amadi 10 da fakiba MSU gi thomi sing atubam matamda condition amata yaudana
थादोरकदबनी हाइना ngasi apunba higher secondary school student union gi mahairoi singna sinduna pangthokiba paugi mifamda Johnstone higher secondary school gi finance secretary oiriba Yumnam Santos Mangangna haikre mahakna haiki karigumba थादोरकतबा tarabadi higher secondary school singi apunba mahairoi singna achoba mifam ama pangthoknabagi damak sem saba loire masida thoklakpa afafataba khudingmak Manipur lengakna pugadani Amsuna Nesogi component member ama oina lauthokhriba total shutdown adu kari damakta no haiba government na khangna Amsugi thongi singbu phagatkiba asi tasengna yamna laibak thiningai ni maram asina khajan kiba thongi sing thador taba taragadi higher secondary school punsin laga asawa ithoma pangthoknaba sem sajari Sairak sida Imphal East Police ki custody da lairiba Amsugi mahairoi ama chara henbadagi wantaraktuna Janims Hospital da laikan akraba mahairoi adudi hauzik Biramangol College Saombungda 3rd semester tamliba Amsu Lamlai branch ki president oina thau puriba Moirang Them Dikshan kawi mahak laimakhong mapaldagi Moirang Them Ranbir Singhi masanupani TOMTV na fangba paugi likhun amana hauzik Police na fazinduna police custody da thamliba Amsu Mayai Loisangi Resource Development gi Secretary Bruce Pebam Joint Secretary Yumkhaibam Bijando Amsu Jiribam District ki Vice President Sagol Sem Ranjit amade Amsu ki volunteer Senam Bode Hayeng Imphal West Chief Judicial Magistrate Lamfelda Puthoklagani aduga Laikan akraba Moirang Tem Diction amasung DM College Science Amsu Imphal is ki Joint Secretary Chaurel Khungbong Moyumsu Hayeng Imphal is Sairap Court Laiba Chief Judicial Magistrate ta Puthoklagani hairi Citizenship Amendment Bill gi mayokta khongjang sangsin kiba Amsu District Committee Juribam amadi MSF Juribam District Committee gi luchingba taruk police na farba ngarang Courta Puthoklaba matung judicial custody da remand lauthakiba adu condition yaudna athuba matamda thadokadabani haina taksiladuna ngasi mahairoi singna juriwamda sit in protest ki khongjang sangsinkre khongjang adu da sarugya kiba Amsu District Committee juribam gi Vice President Mutum Malem Chanuna fazin kiba mahairoi sing pun kunmari gi manungda thadoroktrabadi akanba khongjang sangsinaba sem sare haiba yauna wafam kaya amasu fongdoki Mahiroi Hazin ki bayam sugi thongsing adu thadok piu madugi matangdani right to speech leiba leibakni masida lengakna aikoina khongdok bagi ngangning bagi potu mundiganu Khongjang adu da mahairoi singi mama mapa singsu sarugya ke chap manaba dabi adu tawraduna Jiribam District Barak Circle amadi Boro Breka Sub Division da su mahairoi singna khongjang sangsinke Manipur se bi chanahanba yaroi haiduna khongjang sangsin kiba Amsu gi thomi kaya police na fajinduna thamliba si pung kunmari gi manungda thadokadabani haina Amsu na laingakta section wa thamlakli wafam singa si DM University gi makhada leiba tongan ba college sing student union singna punna sinduna DM College of Arts ta pangthokiba paugi mifam amada GP Women College Student Union gi General Secretary Khongban Tabam Angelina Fongdokibani paugi mifam aduda Angelina makha taraduna lamdam asida ILP chatnare hairabasu CAB gi khayatagi yelho missing asibu mapung phana kanjaba ngamlagadra haibasi aikoina kupna khanaba tangai fade ngahaki oiba nungaibada ka hena harau thokpa asi tungda ikaiba nanglakpa yai amarom da Amsu gi thomi sing police na fajinduna thamlaga CAB gi mayokta sangsiliba khongjang asi hanthakigani haiba wakhalon adu thadokpiu madugi muhutta tongan ba police station singda fajindun thamleiba Amsu gi thomi sing adu condition amata yaudana thadoktuna wari sanana ba sinba laingaki achumba khongthang oigani karigumba thomi sing asi pung kunmarigi manungda thadoktrabadi hojik chathariba college singi semester exam fauba boycott tawbagi khongjang sangsilakani loinana Amsu na sangsilakpa khongjang singda college singi student union singna mapung phana sogatkani maduda thorokpa afafata punamak daita laingakna pugadabani haiki Masigi yelhomi kanbagi achoba thodang loriba luchingba sing asibu thajilaga ihawase namthagani habadudi kaidongningsu oithokpa yaroi hoi ekhogi iramda masida ILP chatnabase ekhoina taramna okchei amasung harawa phauji adubu hariba ILP asigi mandungda ekhogi yelhomi ase kadai fawba ekhogi ngaklau chairak oigadoribano habado ekhoina thabal chongringai mamangda ekhoi hana khanaminaba ase ekhoi yamna maru oi Amsu gi thomising amasung satra singbo condition amata yaudabida thadokpira o haina ekhogi megaidigi haijari kariguma thadorok taba taragadi masida tholokba afafata khudimak laingakna daita pubigadabani haijari amuka hana thagat
एंटी-कैफ की खोंजंगदा त्रिपुरा की यलहोमी सिंह जंगल द लोतुना खांगले खोंजंगदा थवाइना पोंथापीख्रबा असम अमदी त्रिपुरा की खोंजंगलोई सिंहबु इकाई खुमनबा उतुना लाकलिबा दिसंबर की 13 दगी 35 फाउबा अमुबा वेस्ट अमदी फिराल थेतुना खोंजंग संगसिलगनी लोइनना हयेंग दिसंबर 13 की नुमिदांगदा कंगलागी मनिंग थंगबा द थोंगदा मैरा कतुना इकाई खुमनबु उलगनी हाइना मैनपैक की कन्वेनर युमनामसा दिलीप कुमार ना खुद एक पीदुना थादरोकपा चेरोल अमना हाइरी सेरोल असिना मखा तारदुना मैनपैक पुन्ना सेमिनखिबा नेफिफ की फेडरेशन स्टेट ओरिबा त्रिपुरा अमदी असमदा यामना कन्बा मवोंगदा हौजिक इहौ हौरी त्रिपुरादा चंगसिलिबा सीएबी यानिंगदबगी इहौ असिदा ऑल त्रिपुरा ट्राइबल ऑटोनोमस डिस्ट्रिक्ट काउंसिल की 6 शेड्यूल एरिया सिंगदा सीएबी चटनरोय हाइरिबा वाफम असिमक पेंदे मरमदी त्रिपुरा की अपुनबा जियोग्राफिकल एरिया की चादा कुंथ्रादी मिटोप बेंगोली सिंगना खुंदारी दुम ओइनमक अपुनबा मिसिंग की चादा हुमरादी मिटोप सिंग असिना ओइरी असिगुंबा फिबम असिदा सीएबी चटनरबदी लांगमद्रबा मिटोप मियांचा कयाना योसिनखिबै हाइबसी सोइद्रबा वाफमनी हौजिक ओइरिबा त्रिपुरा की फिबम असिदा त्रिपुरा की यलहोमी मापन थवाई मांख्रे अमदी कयामना बेंगोली सिंगी खुत्ता सोक अपन नंख्रे मसागी मरमदमदा लैब फाउबा मिपाइदुना हौजिक नुमिदांगी मतमदा त्रिपुरी सिंह जंगल द लोतुना लैरी मसिमा ग्यामना लाइवक थीवनी अमरोमदा आसाम दसु नुपी मसा अमा थवाई मांख्रे कयामना सोक अपन नंगदुना लैरी स्टेट गवर्नमेंट ना इंटरनेट शट डाउन तौदुना अमदी कर्फ्यू थमजिन पाव फौनबा ngamdabagi fibam amada lairi punumak asigi yenglaga yumlo naba state singda tariba awaba asida sarugyaduna manpack na su khongjang sangsinba haina firep lobani loinana lakliba December 13 gi ayuk pung 13 taba matamda lamyanba sanglenda miyamgi oiba mifam ama pangthoklagani masida miyamna sarugyabiu haina serol asina hairakli ngasi district police Sandel gi SPN Madunimai amasung NAF ki SPW Basuna lead tauba police amasung NCB gi apunba team amana Sakpi Karong police station gi manung chanba Hengmol village ta punna ekar humdraga manga rom da tharamba popi pambi sing paktak nana yanthatuna manghankre ngasi yanthat khiba popi pambi sing adu karigumba kani oina sungdok labadi kg satret ka humdra rom thokpa yai haina su police ki paw asina hairi ngasi nungthil pung anirom tarakpa matamda moregi Indo Myanmar Iron Bridge manaktagi Nepal dagi lakpa nupi taruk sasinaba sil sing namba passport pairaga Myanmar changnaba honaringaida more immigration gi official singna fare hairi Nepali nupi sing aduna moregi ICP da entry toba changamdana naronda Myanmar gi immigration office tamna changnaba honaringaida immigration official singna fabani yamna ngaglibadi faraba Nepali nupi sing aduna paiduna lakpa foreign passport singda moregi ICP dalaiba immigration department gi sasinaba sil singsu passport sing aduda namlam ki faraba Nepal gi nupi sing adu sahi nauribi amadi mayai chalabi nupi sing ngaktani makhoi adu makhatana wahang pang sathananaba more police station da sinakre Thokaning daba thogdok sing thoktanaba Manipur police na lokalakpa section thorangi saruk ama oina ngasisu Imphal West commando na Imphal West ki mafam kayada paksana thiba humbagi thabak sathakre district asigi additional SP operation Amarjit Lamabongi mideng makhada Imphal West CDO amadi bazar unit CDO gi combined team amana city police station gi manung chanba Kasturi Thong Boragali amadi ngari gali gi akoiba mafam singda pas na combing operation chathakre Numidang wairam pung mariga minute yankai dagina pung mangaga minute tara manga adwai fauba satakhiba operation aduda punna mioi chamago kundrom masa masagi saktak se puthok handuna masak khangdokpagi thabak chathaki adumakpu thoidokpa mifa mipundi yaukide nakalamrom da Imphal West commando gi team amana su Lamphel police station gi manung chanba Lamphel supermarket ki akoiba mafam singda su combing operation chathaki operation aduda mioi humdra rom masak khangdoki adumakpu thoidokpa mifa mipundi yaukide Kaksing district ki Waikhong police station gi manung chana laiba Kaksing Khuno college ki ground da naha amagi asiba hakchang ama lairam le hairi laikhidraba mioi adu Kaksing Khuno kaithel laikai dagi khumuksam brake sahi kun apokpa ke ai surchan kawi mahak hauzik Kaksing Khuno college da geography subject ta first semester tamduna exam thariba mahiroini hairi mahak ngarang mayum dagi exam thana naba chatkidabadagi thiba khangdana lairakibani Hairi asiba haksang adu ngasi ayu pung tara rom taba matamda san punba lakpada mioi kharana thengnarakpani hairi asiba haksang Waikhong police na lokat kre mahakam dongna siram kibano haiba adu chapchanak
khangba ngamdri adum oinamak mahak ngarang exam di tharamki hairi ILP की मतंगदा मणिपुर की चीफ मिनिस्टर एन बीरेन बु यानिंगदबा उल्लदुना फजदबा वहाई वता कया सिजिनदुना ngang sakhi haibagi maralda miyamna sakhang narabi RK isan thoibing asi पुलिस ना फादुना था सिगी तरा तरुक फाउबा नुमित मंगानी की पुलिस कस्टडी रिमांड लौक्रे RK इसन थोबी सोशल मीडिया फेसबुक ता चीफ मिनिस्टर एन बीरेन बु यानिंगदबा उटपा वायरल ओइखिबा वीडियो अमगी मतंगदा IT Act अमदी IPC गी तोंगान तोंगान बा सेक्शन गी मखादा सो मोटो केस अमा लौखलबा मतुंगदा ngasi ayuk fagat ki हायरी पुलिस ना फारबा इसन थोबी की मोबाइल फोन सु लौकट खिबक लोइनना ड्यूटी मैजिस्ट्रेट इम्फाल वेस्ट ता पुथोकलबा मतुंगदा मखा ताबा थबक सिंग पाखननबा नुमित मंगानी की पुलिस कस्टडी रिमांड लौकट खिबनी ngasi manipurna ILP chatnaba laibak ama oirakliba sida haumi amadi loop asegi masama oiriba we support ILP group na sinduna ngasi tongan tongan ba loop kayagi thau puramba sapamcha jadumni okpagi thoramama major khulda laiba manipur press club ta pangthokre thoram aduda wangang laduna sapamcha jadumnina manipur da matam kayagi mamangdagi tanduna laklaba ILP chatnaragani hairiba asi manipur gi oinadi khwai लाइवक फबनी मणिपुर की येलहोमी कनबगे अमतंगायरबा लंबी ओरिबा ILP असि लंदम असिदा चनरगलिबा असि मतम कयागी ममांगदगी लूप कया अमदी मणिपुर मियाम सिंगना संगसिलखिबा खोंजंग सिंगी महैनी हाइखे महाकन मखा तारादुना मणिपुर मियामदा ILP की मरमदा हेना खंगननबा लारि कया फोंख्रे हौजिक मणिपुर असि ILP चनबा लाइबाक अमा ओइरबनिना मियाम की दायतदी हौजिक पालिबा लाइंगाक असिदा ILP असि अचुंबा मओंगदा चनहनबा अमदी युमथंगनबा ILP चनबा लाइबाक सिंग मतौ करमना ILP असि चटनबगे हाइबा अदु कुपना येंगलगा हेना फजबा अमदी हेना चटनबा याबा मओंगदा सेमदोक सेमजिन तौदुना लाइबाक असि येलहोमी कनबा हाइबा असि लाइंगाक असि थौदांगनी हाइखि अदुगा आइना थमजनिंग पोदी डिपोर्ट तौवा हाइबसे कनोसे डिपोर्ट तौरोयबो इन एनी लाइबा मिटोप सिंगसी डिपोर्ट तौरोयबो मखोइ सोइदना पार्मी सिस्टम लौगने पार्मी सिस्टम जी पार्मिसी लौर कांददी मु आउटसाइड ओइरनेबो अखोइ ख्वाइ किथिन लेरिबा अरिबा अखोइगी मिटोप महारेसेबो पंजाबी महारेसेबो मा से पार्मी बिबी हाइगनेबो मा आई अरिबनी आई पार्मी लौजरो हाइ सुगे यारोयबो मरमदी माना मफम सिदगी इन एनी मनपुगी जगह अमा चटप मतमदा इन एनी पर्सन हंगनेबो नंग पार्मी याउब्रा सही तरु खक्तमक ngairibi nupi macha amabu nupi oibegi ikai khumnaba manghanbi khre haiba thogdok kamari leinana court case satharingai serakta victim gi imung manungda accused oiriba imung manungi miyoi singna kinghan khanghanbagi thowong kaya sathare haina victim gi imung manungna paumi singa unaba amada phongdorakli hokhiba thagi kuntarukta imphal east ki mafam amada thokhiba laibak thiba thogdok asida January ba chahi 13 khakta ngairiba nupa macha asigi imung asina sangalai haiba utuna ततना केहंगन खंगहनबगी थबक चथरकपबु यानिंगदबा फोंदोकलदुना विक्टिम गी इमुंग मनुंगना लमदमसिगी CSO अमदी तोंगान तोंगान बा लूप सिंगी मतेंग निरकली बसिदि आमना की मोखोइदि खुकन पांगन बनिना मोइनि ngam जो हुजि मोइना ngambani मोइ मंगाइरबनि ngakchau थेगा लेरिबा लेबाक सिदा लेरिबा सिविल ऑर्गेनाइजेशन देगी इमालु स्टूडेंट यूनियन हाइजिंजिना आई माइसागी पुंसी कनबियो अचुंब तौबियो अदे मतिंग पांगबियो सिने हाइजेनिजे पावगी मरथन अतेन ब्रेक मतंग लौजरी Riamang ramda umikyo ikon goi buni Sangai Tuition Center. Admission open for revision course for class 10 and 12. Classes are going on. New foundation course for class 6 to 10 and 12.
Classes commencing on 19 December. Mock tests will be held on every Sunday with spoken class for English and Hindi. Mathematical technique for better understanding and acquire more scientific knowledge. We also provide study materials. Vision for toppers. 10% fee concession for students of government schools. 20% fee concession for local students. 50% fee concession for physically challenged students. Hostel for boys and girls. Van service available. For details, please contact Sangai Tuition Center, Kokwa, or call us at 98561 55400 or 8787 690 436. Admission open. Admission open. Sangai Tutorial Kwakatel. Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features: mock test, printed study material, hostel for boys and girls, van services. For more details, please contact 8787 307 245. Pakong ama chalake. Chalune. Chahi amagi plan tawge haradi. Phau pambi thabiyo. Chahi taragi plan tawge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawgi awaba lehendaba. School du da dum changnai na coaching tohanba. Mama mapaga cha manana warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su putokraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. Break matungda makhataba pau pizari amukok pu miyam da lana uhanaba amadi tha asida pangthokadoriba International Pangal Convention thugaina naba silakpada loop asigi President SM Jalana yaningdaba fongdorakli Major khulda laiba Manipur Press Club ta pangthokpa paumi singa unaba amada mahakna makha taraduna miyam da loop asigi Manipur ki state level ki thak ta laiba tongan ba loop tarani thoina pullaga sem ki ba lufni loop asigi oiba executive member consultative group kaya laiba loinana local club organization kaya na affiliate tawduna laiba lufni masida loop asigi executive committee dissolve tawre anobo office bearer sing khalagani haibata natana tongan ba CSO kaya da che thaduna mi khomna na ba honariba adu tokpiu lakliba December kungama thoi amadi kungani thoi da pangthokadoriba convention asida saruk yabiduna hujik leiriba chamamnaba asi kokhanbiu convention asi hek loibaga pangthokadoriba general body mifamda saruk yabiduna loop asigi oiba makha taba thabak thoram sing punna paikhananaba honase maduda mahak masamak fam thadok sage haina mahakna makha tarakhi convention sigi mamangda amukok dissolve tawi natragana tawde natragana koi ani thoi thokte haibagi yamna chamam na ba wafam khak miyam da tholak leba sigi matang da khoina haijaningi masi akoi amukok ka karigomba hiram am faul leite amukok ki outside ta amukok ka mari leina da ba adugomba miyoi singna tongan ba mokhoi gi aningwa pamba kharagi makha pona tawrak pa thongni aduna masida khoi miyam na chamam na ba thambi gano aduga loina nai khoina adugomba miyoi sing adu da su akhoina appeal tawjaningi na khoina annual general body meeting se taseng na pambo eragadi ai madugi damakta chap chaba commitment chu pijage daita su khoi gi tongan ba senior single level da daita lojage aduga loina na khoi pangthoka dor international convention sigi matungda akhoi executive committee consultative group amasung akhoi constituent organization sing punna phaminaraga warep longmin na si warep lobutu da na khoi su yaubiyo aduga loina na khoi mafam matam lepaga yamna transparent oiba khwaidege henna transparent oiba adugomba mawong amada khoi annual general body meeting se pangthok minasi Amaromda loop tarani thoi asigi convener Haji Arafat Alina Manipur gi puwari wahegudoraba convention asida sarugyabagi mahutta thugaina naba honaragreba si yamna live activity amukokna paikhalakpa thabok thauram singda punna sarugyabiduna convention asi hek loibaga special body meeting pangthuktuna makhataba thabak thauram sing khanaminasi masida makhatana amukokpu mache tana thugaina naba honaraglabadi amukokna tumina laithokloi haiki amukok macet tanabagi thigainabagi wakhal se thadok piraga bhab taminraga amukok na changsal leiba mangjin thana yamna important serious oina ngasigi historic oibi aba khoi international convention asi pangthok minaba loinana
makha tana khoi special general body kauraga amuko ki oibo strategy adum yana na sinjagni haibo famdure masida maraktan hak leitana seran turan tarokpadi akhoi organization taragani thoi asina tumina laithokpan ngamjaro haibo fam thamjari Naga Hills, Lusai Hills, Sin Hills ti tribal area ngaktani kingdom nate aduga colony amasu nate Assam colonial province tagi excluded taukibani Assam province haibasi British colony amani haina Manipur State Council government in exile gi Minister of Foreign Affairs and Defence Narengbam Samarjitna thadrok cherol amana hairi seroladuna makha taribadi Assam province ki Simon Commission gi matungda Government of India Act 1935 enact tauraga Naga Hills, Lusai Hills, Sin Hills natroga Khasi Hills sing asi exclude tauki baga order adu order in council His Majesty na pass tauki kumjali sing amaga chamapan kuntraga taruki April kungani thoigi Assam Gazette ta mapungfana palli haidiba exclude area amadi tribal area singda Indiana haibadi British Indian colony gi mi singna change harabadi inner line permit ama piraga sangbadi yad Changbada Yadi Harakli, Manipur State ki permit system amadi passport system animak lairami India singna Manipura Change Harabadi permit system gi Makada Changbayai, India singna Nepal da Changbuga permit ama Paraga Changbuga Chafmanai, Atopa nation singna Manipura Change Harabadi passport Paiba Mina Changbayai, Manipura inner line permit Chanarakpa Tarabadi British ki Matamdagi Seasonarakpa Chana Kanglon Singak na Chatpanatri, Maramaduna Masida Manipur Miyamna, Yathokiba Tarabadi India singna tauning bata tauwa yare haiba takuni hairi ngasi Jiribangi Unique Society US Divongi ani Suba Foundation dega mari lainana Jiribangi Chingdong Laikai da laiba Gulamjat Opal Centered Home for Voice amadi Gulamjat Children Home for Mentally Illness Girls da laiba angang singda chana thangna ba yauna potlam kaya Mateng Pankre, Thoromaduda Dr. C.S. Oken Singh, President U.S. P.S. Gyanendro Maitai, Secretary U.S. Amadi Society Asigi Member Nipana Sarugyaki, Thoromasiga Mari Lainana, Dr. C.S. Oken Singh na Fongdo Kibada, Ngasi Unique Society gi Anisuba Foundation Dega Mari Lainana, Home Asida Laiba Angang Singh Asida, Nomagi Changba, Sana Tanganabagi Potlam Singh Asi, Mateng Pangzavani Haiki. Imphal East District ki Manung Chanba Langmai Singda Laiba Nongpok Chingu Thong Maitai Laikolda even though Fawoi bi amadi ivudo akom chambagi ira thoni thoram pangthokre Wangkai Pantho Haina Miyamna Kangnaba Pantho Ipagi Thosilgi Makada Chathakiba Lining Thoram Aduda Kumasigi Nona Lokpa Po Amadi Manama Sing Sing even though Amadi Ivudogi Miyam Mafamda Miyamna Aten Pot Katuna Thoni Kre Thoni Thoromaduda Sarugyakiba Nongpok Singu Thong Samgot Sagat Pagi Thokok Oriba T.S. Ulipana Lakadoriba Sahi Asida Laibak Asigi Mahai Marong Marangkaina Pothok Lainanaba Amadi Mara Tapa Laibak Ama Oinanaba Wakalonda Thoni Thoramasi Pangthokpani Haiki All Manipur Press Association Ampa Lingkhat Kiba Chahi Yangkai Sanglakpa Amadi Nupi Laning Sing Numit Kamari Lainana ngasi Wangbal gi All Age Home da Laiba Ahal Laman Singda Khudol Tamduna Yaifa Mangol Nizakre Wangbal da Laiba All Age Home da Pangthokiba Thoram Aduda Ampa gi Vice President Dr. N. Charachandra Vice President L. Manjit Sharma Amadi Executive Member Hoping Tuithangna Presidium Member Sing Oina Sarugyaki Thoram Aduda Wangangbada Dr. N. Charachandra High Association asi Lingkhat Kibagi Chahi Yangkai Mapung Phaba Haibasi Lakliba 2020 gi November Kunga Taruk Fauba Chahi Amasuna Pangthoka Doriba Sana Fudongbagi Thoram Asigi Ahanba Thada Nupila Ningsing Numit Asida Aikoigi Ahal Laman Singda Kurum Jaba Fangba Amadi Yaipa Mangal Nijaba Fangba Asi Laibag Yamna Favani Haiki November ki tang 2020 Fauba Kudingi Asi Batomase Maka Sasarakari Aduga Matanga January Tang Taraga Toro Sisi Jokogi Imbaku Kamin Program Nizari Tanga February da Program Baleri Aduga Daiva Market Tang Tarek Nipanga All India Fogi This is Sangiba All India Federation of Thoromadu Loislakpada Home the Laiba Ahal Yankai Rom da Achamba Kudol Tamki Loinana Chaglen Amasu Jaminaki
Civic Action Program की मखादा चामग निफुम सुबा बटालियन CRPF ना नोने डिस्ट्रिक्ट की अवांग खुलदा सोलर स्ट्रीट लाइट अहुम इंस्टॉल तौदुना मियाम दा खुसिनख्रे हाइना बटालियन असिना थादरोकपा चेरोल अमना हाइरी सेरोल असिना मखा तारदुना मियाम की तंगाई फदबसिंग अदु येंगलगा ममांगदगी पाइखतुना लाकपा याइफत थौरांग कयागी सरुक अमा ओइना ngasiगी सोलर स्ट्रीट लाइट सिंग असे मियाम दा खुसिनबनी हाइरी Center the Paliba and the Lengakna Lok Sabha Amadi Raja Savada Citizenship Amendment Bill 2019 passed Okibabu Youth Action Committee for Protection of Indigenous People YACPIP na akan bamuongda yaning daba fongdorakli ngasi committee asina thadrokpa cherol amana CAB pass tawkibabu yaning daba fongdokladuna makhatana awang nongpok state singi yalhomi miyam na Pandraba CAB bu parliament ki house animakta pass tawkiba asina BJP na luchingba NDA gi laingak asi miyam gi apambagi mayokta thabak tawre habasi mayek sengna taksare loinana bill asi pass tawkiba asina haujikti malemda democracy satpa khwaidagi chawba laibak amani haijariba India asi elected dictatorial system amada sangsilakpagi akiba adu miyam da fawhole hairi Chamaga mga suba Haipei Rani Guiding Lugi Mapok Numit Amadi Marifurak Suba Nupilan Ningsing Numit Kamari Lainana ngasi Mantipukida Laiba Rani Guiding Lu Paki Akoiba Mafangsing Kabui Maras Association Amadi Tingkang Rawang Chakrang Chavum Form TRCC MP Manipurna Sinduna Sit Sengbagi Tabak Chatakre Lamtu Sengbaduda Sarugyakiba TRCC PM gi Education Secretary Kabui Rangmaina Haipei Rani Guiding Lugi Chama Manga Suba Kumon Thoramgi Mangoinana Park Asi Luna Nana Tamnamagi Pandamda Sit Sengbagi Tabak Thoram Asi Chathabani Haiki KMA gi General Secretary Ranjita Golmaina Rani Guiding Lugi Pongnapam Oriba Lungkwang da Ladiba Ningsing Kubam Adu Kulhumdoi Suba Assam Rifles Amadi Guiding Lu Foundation na Mamang Thagi Tara Tareta Thugairam Bagi Thong Adu Miyam da Mayek Sengna Kanghan Biu Nauno Kubam Chanana ba Thorang Lokotpa Orabasu Puwari ga Sagonari ba Mafam Adu Thugai Badi Yaning Dehana Fungdoki Rotary Club of Polo City Imphal na Sinduna ngasi Ukrul District ki Manung Chanba Sinakaital Village da laiba Chingsang Government High School da free medical camp ama pangthokre camp aduda tongan ba layong na naraba miyoi sing amadi nadraba miyoi kaya da lem na hidak langthak sing phanghanki Hauzi amuk sanabagi pau phangbigini All Jiribam Sports Association AJSA na Sinduna Jiribam Higher Secondary School gi playground da chathariba taratare suba TS Radhamani Memorial First Division Football League Tournament 2019 gi ngasi sanakiba match da PFC na JYC bu goal ani sinoda maitiba pikre hayengi match da Ichel Club Divonga FC Kangalung New Alipurga sanagani ngasi nungtil phone ki ba pause singda kari maru eba pau yaru bage habdu ngam purna mu mieng taminasi Kanglei pa ki maira nupi lal ningsing thoram pangthokre mang da taduna leiriba leibaki issue sing sarkar amadi leibak miyam na punduna loisina bohonasi chief minister inner line permit ta base year haiba leiroi jadumani Assam amusong Tripura gi miyamna CAB gi mayokta hingsa yawba kan makongjang changsili Pandam Manipur lengak na sinduna marifurak suba nupilal ningsing thoram pangthokre mipung khudingmakta maramdam nungsibagi wakhalon changkraba matamdata afaba khunai ma oiba ngamgani chief minister Kabui salang maibagi ningsing kumon pangthokre ano bamirol na maibagi liklam induna chatlabadi malemda ingjik papurakpada mateng oigani chana chinaba integrity purakani TL Kabui nupilal ningsing thoram pangthokre ano Mirol Fongkray Kangla Pau Nupi Lal Ningsing Tauram Pangthoktuna Thongna Phabi Ima Singda Haikat Laikat Tamkre Nupi Singdamak First Track Court Lingle Police Station Pumnamakta Nupi Gya Kanaba Sel Hangle Biren
Assam ki Guwahati, Jorat amadi Dibrugarhda curfew thamduna lanmina flag march chatkhre. Pausel British ki mayokta Manipuri nupi singna haukiba ihau ningsingkhre. Mathang chahidagi thauramasi mafam jaba amada pangthoknaba honaragani Chief Minister. Yelhomi kanna bohonabada mipan tangdana hingbaga chawba mari leinei Chinglen Maisnam. ILP chanabada base year khairoidabani jadumani manaba miyamna Manipur gi MP mari mak lai pareng hoktuna okadoribra Assam da curfew thugaiduna masing yamlaba mihoi singna BJP MP gi mayum mai thakre Tripura gi ningthau Pradyot Dev Barmanna India dagi tongana leizarage haikre Supreme Court ta instrument of accession kakhatnaba haigadori MSU gi fajan ki ba thawmi sing thadokadabani Loislakpada ngasigi maruiba pausing amuka hana pijari. Marifurak suba nupila ningsing thora Manipur gi wangma yauna mafam kayada paksana pangthokre. Manipurda nisa sizinabagi chang khanghodana wangkhalakliba asi thinghonanaba ahum suba nupilan ama mathau tarakle haina Chief Minister N Birena haikre CAB pass tawkhraba matung North East ki state singda CAB gi mayokta miyam gi khongjang changsinba leptri Assam amasung Tripura da hojik miyamna hingsa yauna akanba khongjang changsinli Fazin Kiva MSU gi Thomi Singh Thadorak Trabadi Aikoi Busu Fabiro Haina Mahiroi Nupi Singh na police station Mamangda Famjin Kre Amadi CAB gi Mayokta Manpack na Makha Taba Khongjang Sangsinaba Firef Lokre Hangsit review meeting Pangthokna ba lemna kre Ngasigi oinadi Manipuri pau matang se lojare miyeng tabiu punamakpo ARUNBALA amuk kana khurumjari